April gi tang tara humdoida ayuk phongwase phongna Manipur top channel di paw khatang update pizage Nagaland na sumiyo ama COVID-19 positive oire lebak asi awang nongpok state singi manungda COVID-19 na soktuba state ama oina lairamba Nagaland su laina asina positive oiba miyo ama thiengna badagi India gi oina COVID-19 mayok na riba state singi maming panbada Nagaland yawre Dimapur da laiba private hospital amada COVID-19 gi symptom phangbadagi layengna lakiba miyo adugi sample Guwahati Medical College and Hospital da test tawbuda positive oire haina Assam gi health minister Hemanta Biswa Sharma na Twitter da phongdokre atopa maru oiba paw manamo ningong bam bimi mapung phana pharaduna mayum da putakre ani suba COVID-19 positive oikiba miyoidu hayeng test tawnaba thorang tawri amaromda RIMS ta laidiba anaba sigi matangda Regional Institute of Medical Science ki Medical Superintendent Pro CS Arun Kumar na poksi asigi wari sanabada hai hauzu RIMS ki isolation ward ta layeng liba state asigi ani suba COVID-19 positive oikiba lilong digi sahi humpugo humdo shuraba miyoy adugi masagi phibam yamna phagatlei mahak ki sugar level hana sangwa gi mathakta lairambadagi haujik sani gi thakta puthaba ngamle mahak laklibe April gi taraga mari da maki numit taraga mari ni subagi test tawnaba thawrang tawri masida kariguma negative oirabade pungkun mari gi matungda amuk hana sample loroga test tawguni haina su poksi isna phungdorokli marak sida nungaiba pawng tang hapcharamge tha taruk ki manungda COVID-19 gi vaccine lairagani scientist COVID-19 ngakthoknabagi vaccine ama tha taruk ki manungda lairagani haina Britain gi scientist amana phungdokre Oxford University da vaccinology gi expert oina leiba Professor Sarah Gilbert na The Times poksi da haiki September tha phawbagi matungda koror sathiraba laichet COVID-19 laksinabagi vaccine ama puthokpa ngamlagani haiba chapchana thajaba leire mamangna akhang ai ayamana vaccine ama puthokpada chahi kayamarum sangi COVID-19 gi oina di yamdrabada tha taragani thoidagi tha taragani pan phawba changlaba yai han phungdokhi Oxford University ki team amana ahing nungtul naidana hotnabadagi vaccine ama puthoknaba hotnari sayol anigi manungda vaccine adu miyoibada changyeng tawba hawragani haina Professor Gilbert na phungdokhi atopa paw manamu sanitizer thaklubadagi ama sire Tamil Nadu gi Coimbatore da masagi sai kunthraga manga suraba miyo ama sanitizer thaklubadagi sikhrei laikhidraba miyo adu gas cylinder delivery sinpamda thabak tawbani lockdown maram oiraga yu yonpham dukan punamak thonglon khibadagi miyo aduna yu thakning manduna sanitizer thaklubane yu thaktrabadi leiba ngamdraba miyo adu hawkiba sayol amarom lockdown maram oiraga yu thaktana leirakhi yu da leisuraba miyo adu kai hena yu thakning manbadagi sanitizer thaklubada sikibin haina su population phungdorakli adu atopa nungaitaba paw manamo khana sainabada laisabi masa phubiramle Robita khana sainabada laisabi masa phubiramle haina Women Against Crime gi secretary Rubita na press ta thadorakpa sarol amana hairi sarol aduna hai langthel dagi miyoi amagi masa nupa driver ama maya siktuna nabada COVID-19 nare haina sandoktuna khana sainabagi thawdokta nupi masa adu phubiramkhi imungi miyoi singna Kanchipur da leiba Women Against Crime gi office ta laktuna asumba puthokpiyo hairakhi soklabi nupi masa asigi apokpina phungdorakpada maki masa nupa test tawbuda negative oi maya sikpadagi nabani makpu nare haina sandokpiki masa nupi adu phurambadagi hagor kangkha ngamdana leiri miyoi kayada mafam marang khangdana irang sagatuna awaba piba yaurongkhigane asigumbasi tawbigano nupi masa aduda phuramba miyoi sing action lokhatpiyo masa nupi du hospital la pukhatnaba gari phawba atopa mafamdagi wairaga pukhatpi haina tamkhi Women Against Crime gi makedigi thamningbadi achum aran khangdana aranba paw sandokpigano mapanda satluba mi leirabasu test tawthokpiyo ihau sagatpigano amaga mateng pangnagadabani nupi masa adu da phuramba asigi damak logi mateng lawgani nupi masa adu makhatana layeng sathagi gani haina su sairol duna makhatana fundurakle nungaiba paw manamu Boris Johnson ICU dagi tholaklei Prime Minister Boris Johnson phongdokhibada mahakna magi punsi adu Britain gi state na salaiba National Health Service na kalakpani haina phongdokhi mahak COVID-19 gi layeng gi damak intensive care dagi release torakre masagi sai yangkhai gi manga suraba Johnson bu sayol amagi mamangda Central London da leiba St Thomas Hospital pukhalakhi madu sathiraba laichat COVID-19 na thokonba layong kaya lakpadagi ne matungda April 3 ta mahakpu intensive care da pusinkhi hairiba ward adu da April 8 phawba laiki hairi mahakna phongdokpada staff singbu karam haina thakat kani haiba khangdi haiki mahakna lairibu hospital adu House of Parliament gi satlaga Thames Tural wangwada laibane Johnson hawkiba irai numita masa mathanta leptuna matek chatki madu phagalakpagi ahanba stage ni hairi ikuiduna Johnson gi phibam official oina update tawduna Downing Street na phibam yamna phagale hainasu panba laiki
अतोपा पाव मनामु लॉकडाउन थुगाइबा कंगबुना खुद थारक्तुना पंजाब पुलिस की मखुद कखरे अतोपा अनि सोकले पंजाब की पटियाला डिस्ट्रिक्ट लेबा मना मसिंगी कैथेल अमदा ngasi अयुक मी कंगबु अमना खुद थारकपदा पुलिस ऑफिसर अमगी खुद कखरे अमसुंग अतोपा ऑफिसर अनि सु सोकरे लॉकडाउन चननबा मखोइना होटनारिङैदा मखोइगी मथक्ता खुद थारखिबनी हाइना पुलिसना हाइकी कोविड-19 की लाइसेट अदु होरखरबा मतुंगदा मपान लेबाक्ता लेकिबा मियोय लिसिंग क्या हलखरबा पंजाबना लॉकडाउन अदु मे अमा फावबा सांदोखरे मखोइ कखरबा पुलिस ऑफिसर असिस्टेंट सब इंस्पेक्टर ऑफ पुलिस हरजीत सिंह हॉस्पिटल पुगतखरे अमसुम डॉक्टर सिंह ऑपरेशन तौखरे पंजाब चीफ मिनिस्टर अमरिंदर सिंह नंगसी ट्वीट तौदुना ngasi अयु लमेन तुहेनबा सिंह पुलिस टीम द खुद थाखिबा पाटियाला लॉ एंड ऑर्डर की फिबम निंगथीजना माय पाकना मायोकनखिबगीदमक पुलिस पु थगतखरे मरा लेबा मियोयसिंग अदुगी मथक्ता अकनबा थबक लौखनबा पुलिस ता माकना पौताक पीखरे हाइना चीफ मिनिस्टर ना हाइखी पंजाब पुलिस ना लो थुगाइबा अमा हेक सथरकपदा हेक ओइथोकपा याबा मौंगदा ख्वाइदगी कनबा सांगदा थबक सथगदबने सोकलोबा पुलिस ऑफिसर अदु लायेंग सथरी अमसु माक थुना फगतपा ओइसनु हाइना अमरिंदर सिंहना हाइकी फिबम अदु मथौक चपसाना पांगथोक्तुना थेंगनखिबगीदमक ए इसाई बिखर सिंहागी लुसिंग मखादा लैकिबा पुलिस पार्टी अदुगीदमक आयाकना सथुकसै ए इसाई हरजीत सिंह पीजीआई चंडीगढ़ना प्लास्टिक सर्जरी सथरी माय पाकपा सर्जरी अमा ओइनबगीदमक लाई खुरुमजरी हाइना अतोपा ट्वीट अमदा चीफ मिनिस्टर अमरिंदर सिंहना मखा ताखी लाइनिंग कंगलुप अमा ओइरिबा निहांग सिंह पुबा गाड़ी अमा ngasi अयुक पुंग तरुक रोम ताबदा मना मसिंग कैथेल अमगी अकोइबदा थारिबा बैरिकेड क्या मरुमना थौजिलकी हाइना पंजाब पुलिस चीफ दिनकर गुप्तना हाइकी मखोइबु पुलिस टीम अदुना खांबा अमसु मखोइगी कर्फ्यू पासिंग येंगे हाइरुबदा लॉकडाउन थुगाइबसिंग अदुना ओनसिलक्तुना पुलिस पार्टी अदुदा खुद थारखिबनि हाइकी खुद थारखिबा मियोइसिंग अदु निहांग गुरुद्वारा साहेबता चेंसिनखिबदगी पुलिसना अहेनबा फोर्स का लोइना मफम अदुदा चक्की अमसुम खुद थारखिबा मियोइसिंग अदु सरेंडर तौहनबा खंगानखी पुंग अनिरोम येनादुना अमसुम मुगनादुना लैरखरबगी मतुंग मफमदुगी सरपंचना लुसिंगमा नकल अनि तैसिनहनबगी कंबु अमा गुरुद्वारा अदुदा चंगलखी पुंखाई अमगी मतुंगदा लमेन तुहेनबा कंबुसिंग अदु सरेंडर तौरखी मखोइना थांगसांग अमसुंग थांग मसासिंग पाइरगा थोलखी पुलिसनसु एक्सप्लोसिव ओइना सिजिनबा याबा गैस सिलिंडर सिंग रिकवर तौखी पुलिस ता खुद थाबदा चेनबा मियोय मपन फार हेना मकोक थोंबा ऑफिसर सिंग हाइकी स्टेट असिदा यामना लौनगनबा लाइना असि नाखिबा मियोय चामगा यंखैगा निपान लैखरे मसिंग असिदा नाबदगी फखिबा मियोय मंगा अमसुम सीखरबा 13 सु सुखुर हेना पाउसी असिना मखाताना फुंदुरगले दुगा मयाम आइना पाखिबदा लांगिबा सोखिबा यौरसे मयाम नंगपिगनि अदु अनोबो पाव हेक लाकपा अपडेट तौजरके सी हारगा वीडियो